Image PAODAM miyang tabiri basungbu yumnam Anuradha Devi nay kono kurumjari. Hauzik maroiba pauda. Chief Minister N. Birena Pradhan Mantri Jan Vikas Karyakram Scheme gi makada poultry, agriculture, carpentry amadi ngami beneficiary singda lupa crore 3 lakh 63 ke sambam yanthokre. Kaksing district ke Solada Sangoleva drainage amadi lambi sing MLA M Ramesho na yangsinkre. Thasigi kundagi kuntra pauba nationwide protest awage khongjang sing chilakani. Loinana Miyangi Panana Bagidamata Tharangsang Paikapada Controller and Auditor General of India Namaru Ebatang Lawi Haina President Ramnath Kovind Haikre. House Pausan and Pizari Pradhan Mantri Jan Vikas Karyakram PMJVK Scheme gi makada poultry beneficiary lesang mga chambri Taranipanda lupa crore ama 10 meg ama ahum agricultural gi lisangani chamanga nipumarida lupa crore ama 10 meg ani mga carpentry gi lisanga mga chahum humpumanga da crore ama 10 meg ahum tareti yauna ngami lisangani chanipan sumna ahumda punna lupa crore 10 meg ahum taruke tunga mapolam sing asi konung mamangda leiba city convention na pangthokpa tharamba amada Manipur gi chief minister N. Birena yanthokre. Tarang Mari Lenana Chief Minister na Haikibada Telaba Chahi Mari Makai Asida BJP ki Luchingba Prime Minister Narendra Modi ki Sabka Saath Sabka Vikas Amasung Sabka Biswas Haiba Wakhalongi Makada Sarkar Asina Mita Miyamda Puksen Chengna Amadi Transparency Oina Tabak Tobadagi Ngasidi Miyamna Party Asabu Thazaba Nomanamagi Hengalakli Mana Hai Hokiba Congress na Panma Matamda MOVC Departmenta Lupa crore Chanidagi Chani Yankai Pawa Hablamani Adobo Mahana Luchingduna Sarkar Pilot Lava Matamdati crore Chanipangi Budget Haptuna Minority Nanamna Kundaba Miyangi Chakotharangi Kongzen Kangyang Yankale Masigi Manungda Chingi Lamsingda Residential School Yauna Hospital Kaiten Kya Sagatuna Go to Hill Gitabaksing Mai Pahan Bada Soba Mating Oide Paliba Sarkar Asina Miyamda Hakting Nana Makoigi Tangai Padaba Polam Singya Hunduna Makoibo Momono Hanba Highwisina BJP ge Hanba Kongtangni Ngangkiba Wada Commitment Pibangamba Amadi Miyambo Nohanba Highwisina Mangda Thamlaga Hiram Amatada Complaint Lehendana Batabak Totuna Lagli Mamangda Sarkar Pai Kibasingna Tonga Bachakot Thorangi Tabak Sing MOVC ga Mari Lainade Haiduna Nathaiduna Tamlamba Adu Ngasidi Hakting Nana Yang Sinduna Beneficiary Singda Yohan Bangam Liba Simak Sarkar Asigi Ngang Kiba Waga Tabakasanai Haibadu Ule Ngazi Pangtok Liba Tharamba Asida Imphal is Thawbal Amasung Sanding Ilaidaba Mairoi Shingna Skunta College Sapada Thengnariba Awabasangadu Sarkar Asina Kangbakaloinana Lupalak Yankai Humduigi Sempam Oigadaba Cycle Lisang Amaga Chama Kuntaret Mairishing the Yantokli Lunana online ge Kutangda Lyric Laishu Tambada Jangadaba handset Movansing PD Asugumba Tabagasida Minority Nanamna Taba Mapam Karada Chitanan Tabalai Haina Pondora Pathinade Asugumba Asi Mensenabasu Honaragane Hairaduna Paliba Sarkar Asi Nupibu Thak Wangna Tamba Makoigi SAP Security Pinabo Honai Haraduna District Kudimakta Ladiba Police Station Singdasu Nupi Singi Oiba Tonganba Station Sing Atesta Ukre Mamangda Pankiba Sarkana Pangtopangam Lamdaba Kaya War Footing da Pangtoktuna Lakli Haraduna Hokiba Tabak Singi Oiba Mapung Paba document Amasu Putoktuna Miamda Kangangani Hana Supongdoki Loan Mayana Superior Dancing and Hadley, Dancing and President of the Corporate Order. Adagi loan is in the loan, but a singer. Nasi beneficiary ma'am. Tamna Hubadam me, Tamna life. Haka Kulata, Millionaire will be away, Kulata, Jaway, Matam Tamna Horka, Nasi, Women and Anko, Tamiba, Star, Key Schemes, and the government,
MOBC da labor scheme sing, bank da labor scheme sing, Uda da labor scheme sing, masih pun maksud pun sama lagi juga, yang menungai beri mana, orang yang lebih nasi heba healthy, orang society, ada economically viable, orang self sustain, orang family orang Manipur dan orang lebih nasi heba apa yang kita Manipur da hoki bapung kun marida mioi chamaga nipu nungna COVID-19 positive oiba thena kre mioi marina lekhidre pungpham asida mioi lisangani chamri kumanga COVID test tauki ngasi COVID positive oiba ge chang chada manga 10 ni ban yauki status ge COVID positive confirm case masing lak ama lisang tarani pan chani humphuma thoi sukre lekhidabana lisang ma chani pang kuntrani pandemic asi hawbudagi ngasi phawbuda apunba mioi lak tarani thoi lisang humphutare chunna kuntrani pan test taukhre Kakching district da hawkiba pungkun mari da mioi yangkhai mari test tawbada mioi ahum positive oiba thengna ki mioi singa si lenga ki test tawpamda mioi nipuni toy Ziban hospital na mari amadi ima hospital na nipan test tawki maduda mioi ahum lenga ki test tawpamda positive oiba thengna ki bani Bharat ke Prime Minister Narendra Modi ke humbutra mathoi suba mapok kumot numika mari lainana levaksan mathungna pangtokadariba seva or samarpran abhiyan ke Thauram Thauban district ke oinasu Khongjomda leiba BJP Thauban district ke office ta pangthokre BJP Thauban district na sinduna ngarang pangthokeba Thaurambaduda BJP Northeast State ke General Secretary Organization Ajay Jangwal General Secretary Organization Northeast State BJP के national spokesperson Dr. Sambit Patra, BJP Manipur Pradesh के president अधिकारी वयम सरदा देवी, BJP Manipur amadi Nagaland के general secretary organization Avhegiri, BJP Thauban district के president Y Kumarjit, Hairo Kendra के MLA Dr. TS Radheshyam, Wangzing Tantha Kendra के MLA Paunam Brozen amadi district के BJP internet candidate के associate के BJP Thauban district office ke akoi bada uchara kya so thajan bana ngasi gi thoramba adu ke mapungoi ba saktam oike Kakching assembly constituency gi manung channa leiba sorada light department amadi MLA local area development fund gi makada sembal loidaba drainage black topping tawduna semgadaba maru aiba lambi sink amadi sink link chaiduna samjang khraba lambi sink ngasi assembly constituency asige MLA Mayang labam Rameshona Haktengana Satuna Yangsan Kre. Nasigi Yangsan Kongsat Aduga Marilenana MLA Mayang labam Rameshona Pongdor Pada Chay Tarahundoi Hena Yangbiram Traba Soragi Miang Vidamak Takara Asida Karikupa Chakatarange Tabakarado Oirabasu Taunabage Wakalonda Line Department Amadi MLA Lokent Area Development Pandagi Soragi Maru Eva Mafam Singda Drain Amadi Lambising Asi Samjin Mane. Makata nasu kendra asige miyamna mahakpo miyamgi mihut oina thagat pidabati sora khaknatna kaksang kendra ge miyamgi yaipanaba thabak thoram singh paikhatuna kendra asi atai kendra singh dage mangjin thaba kendra ama ohenaba honagani haike nung taba matamda tarai ba ising asi singdagi chen tharai ba ising asi phajana pudhananaba drainage leitragadi lambi da chenjin ma matamda seme ba thari ba thongadu lambi edo amuk hena madu kairakpa khoigi yaraktaba yawbu yabanina khoina drain si phajana soragi mafam khudingmakta soragi manungda sora khungangi manungda pulap ayamba drain chanana ba hana khoi line department ki through da MLA area development ki through da khoi kana hona jari amaramda ngasigi MLA ki sembal loidaba drainage amade singlink chaiduna samjang khraba lambi sing loinana nauna black topping tawduna samjinaba yengsanba chatpa aduge khudong sablauduna soram mayai laikai dege MD Akbar Kauba miwi amana Manipur gi BJP lekang pothagatpa phongdorakle mahangna hai BJP lenga klak padagi ngasi di sorage beneficiary hombudra mathoida tongan ba department singdage kanaba sing phangan bire masagidambakta chief minister Birenbo thagatpa phongdoksari haike Odisha ke Bhubaneswar da pangthokadariba 48 Junior National Kho-Kho Championship da saru yagadariba Manipur Amateur Kho-Kho Association ke Junior Boys and Girls ke team ngasi Bhubaneswar gidamatalam thakre makoi bu ngasi ayupung mapolom tabada Manipur Amateur
Khoko Association के General Secretary M Himana lamthakibani Hauzik Paliba BJP ki lenga kasina lebak asige constituency khongong narakpa democracy mangalakpa secularism da asoba challenge sabalakpa asige mayokta Bharata leriba political party taramapana September ki tang kundagi kuntra phawa nationwide oina protest sangsang kadariba khongjang asida Manipur da leriba political party taramathoi AIFB AITC BSP CPI CPIM INC, ZDS, MPP, NCP, PRJA, RS, PG, Apunba Political Party, Taramathuinasu, nationwide protest wadari. Masaga Marilena Nangasi Nungtent, Congress Babanda Pangto Papawi Mipama Amada, MPCC, Vice President T. Mangibabuna Pundukibada, BJP Gamin Asina. Barana Ninkata Bachayi Humbuta Mangasurapa Sida, Barat Asi Petribigi Lebak Sang Marakta, Pampam Ama, Kanbangam Zariba Asi, BJP na Hek Lakpadagi, Sadagi Mi Olapa Matamda, Taropa, Sasangam na Tauri. Barat Sangbitangi Lady Papunamak Asi Yangdana, Angambana, Tawangami Haibagi Mongda Lakpa, Lairaba Lebak Asida, Angamba Kaktana, Hingadavani Haiba Wakalon, Changselakli. Masida lairaba kanana hingadoribano sasana ama leiba haibasi prajada akiba pohloidabadi adubu sarkar asidi tawningbata tawduna samajbat asi manaba thaka amada purangnaba honabagi mahuta capitalism po oina sinnanaba thawrang tawduna leire privatization tawnanaba honarakpada natana punamak capitalism da ongkhanaba honari amaromda thoromasida sarugya kiba CPI gi luchingba Dr. M Narana Paliba Sarkar asi anti people oiba gameni prajage sasanda leitaba sarkar ama oire mase khwaidagi khudongthiba policy ni laraba prajage gamen nate COVID-19 ge ahamba web saponglakpadagi lebake semilon haininga leitaba mongda soksilakpa miyamna thengnari sana thangnaba polangkya ge mamal leptana hangalakpadagi nomagi suram nomlaga hingzariba imong kaya awaba ipakta irangnari public sector kaya amade factory sing privatization tawnanaba honarakle hainaso phongdorakpagaloinana thasigi tang kundagi kunthra phawa pangthokadiriba nationwide protest asida miyamna su sarugya bi hainaso phongdorakle Taramasida CPI ge state secretary Sotin Kumar amade atai political party kaya ge lusangba singsu sarugya khe BJP का शेयर खर साइड हुए हरेगा अदा जब अभी प्लान खरा लेकिन तुम छापर की प्लान खरा अभी प्लान खरा हाई जब तोड़ेगा मधु उल्ले हरेगा तो प्रजासन जी पंगन बगी खबर तोड़ी अदुम लगा पंगन में यदि सुंदरी ले बाकी मांग तो कदोरे डिक्टेटरशिप की बेनों को चले होजी अदुम लोग करी नो कुछ तो उसे अदुना अश्विकुंबा बेनों सिंह से लेडीबा BJP की सिगी लेडीबा हजूर लेडीबा मौकों की सासों की मौ मोने तो थोड़ी तो मौ सिकुनो मक्सिना हमें जिंदगी प्रजा कोई कुंभनुमगी करो लारोय अलसिकुंबा तजादगी मैं किसी प्रजा को न मंगा पुला होगा गवर्नमेंट से नंदना कोठा होने का तो बुनियादी Imphal West के मनुचन लेबा कंगलातोंबी के AR Colony के दुर्गा मंदिर साबलो इतना ngasi हौना भी मतुंग इना संगमाई केंद्र के MLA H Dingona मियाम दा सिनक्रे ngasi दुर्गा मंदिर सिनबगे थोरमफा दुदा संगमाई असम्बली कॉन्स्टिट्यूएंसी के MLA H Dingo सिंगाना चीफ गेस्ट के वारल पिरदुना हाई मतम सांगनतगे मंगजरक्लबा मंगलांथ अमा ngasi कंगलातोंबी के प्रजा सिंगदा सिनभंगमले मसी साबंगंबा असे AR Colony ta leiriba amade कंगलातोंबी के प्रजा सिंगबो Ishona Chanbi Badagine Haina Pongdorapagaloinana Sengmai Kendra Amadi Atopada Ladiba Paikakadaba Loinana Sangagadaba Mayampa Ama Lady Matang Manong Nainaso Paikalagnaba Semsaduna Lady Maru Ina Tabaktoba Honaba Honabada COVID-19 Amarambo Oidaga Chahi Ani Karimata Toba Ngamdana Lakiba Asi Laibuktivini Haina Pongdorake Mana Makataraduna Payenge Veterinary Dispensary Athubada Sanganaba Semsawal Loide Amadi Pumlota Kanglatongbida Kurkunda Saba Loidaba Sink Amadi Sangbaliba Sink Loishaladuna Miamda Sinaragani Haina Sopongdarake
Act now for better tomorrow haiba timda emsu amadi ningsing lampa anina senduna thangjeng tiru da leiba ningsing lampa all day care home ge akoibada nongmage oiba u thabage thorama mapang thokre ngasigi thorama duda ningsing lampa all day care home ge founder TS Sursana hai housing akoibage phibamda kaitharakpa asina hingliba jiba amadi miyoiba khunai da piriba saitengka asidage kharada oirabasu kananaba mateng pangba oina u thabage tharamba ase pangthokpane maramasina aikhoi miyoibana haidiba kaithadagliba akoibage phibamba asidage kananaba u pambising tharase haina phongdoki malingi oina environment soklak iba asina pire iba saiteng kyana miyoiba khunai da piriba owabasing asidage kalomna nabage pandamda ngasagi tharamba asi ningsing lamga khusamnaduna pangtokpani haina emsuge advisor as manjina phongdoke levagasina ningtamba sahi humbudra manga mapung phadaglaba phawbada manipurda lengak paibada yaukhiba MLA minister singna masagi manomdam lepchabaya ba policy program amate semdri masagi kananaba amadi aranba thabak sing ado manipur miyamda onsilaga saibage hainabi leiriba sida wakal munna kanthabiraga lakadriba tarani thorak soba legislative assembly gi mikhanda matik saba miyoida vote pibiduna aphabe state ama oilse haina united front manipur gi chairman sapam samangau singana appeal tawrakle manipur press club da pangthoke ba pangwi singa unaba amada mahangna hai iromdom lepa ngamlaba state ama oina haurakiba manipur ngasidi lenga pariba MLA minister singna miyamge khandabagi issue kya loishinbagi mahuta anoba issue amasu hapsinduna leidi lesangma samapan nipunipan gi jungi tang tarang athoida constituency ge yankhai humdoida vote leblam badagi lesangma chamapan humbudra ni thoida state road phanglaba matung kendra humpuda mihu thaduktuna miyamgi yapanaba honagani haina mikhal mamangda miyamda namthak tawrabasu ngasi phawbada merger agreement gi matang corruption territorial integrity gi matang NAC and IM gi peace talk apaspa gi saitheng yauna manipurda mitop miyancha sangsalakpada athingba piba malagasu masing henjilakpagi awaba kya mayongnari asigumba hiram kyada kendra humpoge MLA singna masagi tokpham thokpa mathau pangthokpa ngamde haibage mahuta union minister singda tainaduna leidi haina phongdoki all manipur united clubs organization amokoga punat chatminaduna leibak miyamge tabak tharong kya taunanabagi damak amokoge miyam makada united clubs organization Bisnupur district ukobit na mapung oiba thodang logduna khol kayagi local club kunipana punduna wangu amasung napat surrounding united club organization wansuko kowa anoba apunba organization among ase amokoge opista club kayagi looting basangna punduna semkhre ngasi coalition against drug and alcohol kada Jirban district na sinduna taramanga soba mapok numit IB Leikaida Leba kada Jirban ke opista tamna pangthokre thoromasida president member oina Jampal Jirban ke president in charge atom Asangbi Devi JDO Jirbange President Nomai Temp Sadananda Maitei Amadi Paunamp Arun Kumar Singh Vice President Kada Jirban District na Dasta Phamke All Manipur Chapaltakro Association Amastage Lisangani Kunmathoi Kunmanga Phawbage Thau Pugadabasing ngase khankre ngasi haingang makha lekai community hall Impal East Pangthokiba Association asige zanen body miphamna hairiba thau pugadabasing adu khankebani Nauna Thaupugadabasing Adudi KI President Amasta P. Durjit Singna General Secretary Amasta Amadi NG Rakeshona Treasurer Amasta Loinana Atei Thaupuba Tarasu Khanke Cookie Student Organization Chandan District General Secretary Mangbong Benjamin Haukim Naluchingba KSO Ge Timba Amana KSO Kana Bloke Kangboga Loinana Handakta Kana Area da Nauna Sanga Kiba Sajak Tampak Primary Health Center da Chatanayang Sangkre ngasi KHO Chandina Kana area ga miyamga pullaga asigumba hospital amaningtina thamlakpabu wangna thagat pagaloinana thabak asina mafam asige miyamna ana eyek yaurakpa emergency case lakpada
Arapata leba hospital chatpage thengnariba awaba khudung sadabasingdage kohalagani. Mahiroi Sangstant asi amade miyamna hospital asilenkhalakpada thodang lobi khiba amade hona bikibagi damak water resources and youth affairs and sport minister Latpao Haukip DC Sanden CMO Chandan district amade new life trust ke managing director bothaga paphungdorakle makoina thawai yauna hona bibagi damak hospital ase mapung phana mathau tawba ama oiribani. Hospital ase thamnaba honabada mateng pangbi khibasingna makhatana su primary health center asege infrastructure medical ge posak sing supply tawnana bana chingbage thabakta maro eba thodang lobina basu mafamdugi miyamna appeal tawrakle masida natana chahi kharasida area sida hidar langthake amade ana layenge lamda sal reliant oena bagidamakta kana hona khibagi Medical Officer in charge Dr. Esther Toksom amade mahake staff sing basu Cookie Student Organization sending makedage singtharakle. Makoina COVID-19 pandemic matamda lokhiba thodang katokpa amade honakhiba sing khange staff asina makatana su aphaba thabak kaya tawrakani habagi thajabasu chamle. Loinana staff asige punchi nungaina masamau phana leiba oirasanu haina Cookie Student Organization Chandan District Information and Publicity Secretary na thadorpa thagat cherol amad phungdorakle. Arabti Urup Gram Panchayat Demand Committee ge spokesperson Soibam Biramanina Haikre Thasagi Tang Taratareta Pause Amadi Electronic Media Karada Kairau Maktink Gram Panchayat Amadi Kiamgai Muslim Arabti Gram Panchayat Anitung Natugai Bayaroi Haina Urup Amadi Kiamgai ge Club Body Sangna Pangdoropa Wapamasi Yamna Labak Tibani Wapamasi Ngasi Manipur Press Club Tapangtopa Paugi Mipamda Mahana Pungdo Kibani Mahana Makatar Dunai Imphal Iski Arabti Amadi Urupta Lairiba Praja Singasi Matek Amana Lilong Thauban Municipal Council da 1 number 9 ge Saruk District Jurisdiction na Imphal East Oiba Aduga Council Administration na Tawan District na Tauba Urup Praja Singh Matek Amana Kairau Makting Gram Panchayat ke 1 number 9 10 ge Saruk Matek Amana Kiamgai Muslim Arabti Gram Panchayat ke 1 number 5 6 7 ge Saruk Oiduna Sanglaba Sahi Nipu Asi Awaba Amadi Pendaba Kya Galoina na Khangduna Leirakpani Punamak ase kongna nabali singani taretage lamdam masidage tokhaiba kanasu yel oidaba gram panchayat ama thamna nabage pandamda Arabti Urup Gram Panchayat Demand Committee ko wa ama achoba pressure group ama semke amade lesang sina mari lainaba authority da tangna duna lakhiba adu ngaside Gram Panchayat Salmam Daida Urup Muslim ge club khara amade Kiamgai Muslim Development Committee na harigleba wafam ase angakpo phawi Gram Panchayat ase sembada akaiba leite haina supungdorakle. Audit engagement na Controller and the Auditor General of India CAG gi system amade mafam ka khangbada top topa khudong saba piragani haina President Ramnath Kovind haike. Wafam ase President Kovind lisangane taranipan taramapan batch ki Indian Audit and Accounts Service Officers Trainee shingi valedictory ceremony da wangang wada haike bani. Ngasi National Academy of Audit and Accounts ke Simla da pangthopa tharamda sarugya khiba President Kovind na makatana haikibada haukibata taranipant asida lebak asina COVID-19 ge saitheng phajana mayona ke senthongi phibam soke miyamge yaifana bagidamata khwaidagi phaba thorang paikhatpada CAG na yamna maru eba thodang lauki CAG gumba institution amana pirapa poktak lengangna yamna lupna laugadabani masina miyamge service da aphaba mami amata hangane direct benefit transfer tawbana lebak asege yamna manung hanjana leiba miyam da sampham sing ado yahongani haike isai ge ithaudang chapchana laugadabani haiba wafam su President Kovind na training sing ado da appeal tawke Punjab Chief Minister Amarinder Singh Azifam Thadokre Mana Haike Bada Mahag Ikaiba Humlang Nanghale Congress Thazaba Mioi Amabu Chief Minister Khalasanu Thakaya Party Manungdage Mabu Yadava Kyana Pham Thado Hanaba Dabi Tawduna Lagle Haidi Amarinder Singh na Makatana Phongdoki Bada Mahag Ikaiba Nangba Yabad Nangle Haiba Wafam Sonia Gandhi da Khangan Kre Party da Kuina Leithaba Ngamlaroi Mahaki Machanipa Randir Singh nasu apukpagaloinana Raj Bhavan de chatana pham thadopage je piruki haina phongdoki
Amarindana meeting amakauki maduda Congress ke MLA Marupugi Manungda Minister Mari Yauna MLA Taramanga Saruk Yaraki MLA Yankaina Amarinda Bopam Loktonaba Sonia Gandhi da J Iduna Demantauki. J Minister Orapayaba Mioy Ahungi Ming Panari Makoi Adude former Punjab Congress Sip Sunend Jakhar Pratap Singh Bajwa Amasung Ben Singh ke Machunipa Rabne Singh Bitune July Thada Punjab Congress Sip Oina Nabjot Singh Sidhubo Khalakiba Adudage Amrinder Singh Gagi Marakta Mot Manadaba Horakrabane Hairi Member Tamaga Taratade Leba Punjab Assembly Mikhal Matang Chehigi Angan Basarukta Pangthok Kadaribane Punjab Congress Manungia Crisis Asina Congress Machet Ani Thoklakpa Thongna Kairakpa Yai Hainani Housing Arabada Maroiba Pau Amone Pizari Chief Minister N. Birena Pradhan Mantri Jan Vikas Karyakram Scheme Ge Makada Poultry, Agriculture, Carpentry, Amadi Ngami Beneficiary Singda Lupa Crore Taruk Lakh 53 ke Sambangyan Thokre. Kaksing District ke Solada Sangoleva Drainage Amadi Lambi Singh MLA M. Ramesho Naging Singkre. Thasigi Kundage Kuntra Pauba Nationwide Protest Over Ge Khongjang Simchilakani. Loinana Miyangi Panana Bagidamalta Tharangsang Paikapada Controller and Auditor General of India Namaru Ebathokdang Lawi Haina President Ramnath Kovind Haikre. Image PAODAM Gasagi Matanga Sedaloisere Ning Tabiri Pasingbo Amukana Kurumzali.